ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯅꯣꯡꯃꯒꯤ ꯂꯤꯡꯁꯜꯂꯛꯂꯦ ꯃꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯤꯛꯁꯦ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯕꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯋꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯅ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ 9ꯒꯤ ꯑꯦꯗꯃꯤꯁꯟ ꯂꯧꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯗꯨ ꯑꯩꯈꯣꯏ ꯑꯦꯗꯃꯤꯁꯟ ꯂꯧꯔꯦ ꯂꯧꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯒꯚꯔꯟꯃꯦꯟꯠꯇꯒꯤ ꯑꯩꯈꯣꯏ ꯏꯁꯨ ꯇꯧꯔꯛꯇ꯭ꯔꯤ ꯃꯣꯏꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯛꯇ꯭ꯔꯤ ꯑꯗꯣ ꯃꯣꯏ ꯀꯔꯤ ꯇꯥꯟꯅꯔꯤꯕ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯧꯔꯛꯇꯣꯔꯦ ꯀꯩꯅꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯒꯥꯔꯖꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯄꯤꯔꯛꯏ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯈꯔ ꯄꯤꯔꯛꯏꯕꯁꯤ ꯁꯥꯏꯟꯁ ꯃꯦꯊ꯭ꯁ ꯑꯅꯤ ꯑꯁꯤ ꯃꯩꯇꯩꯔꯣꯟꯗ ꯑꯣꯏꯅꯦꯅ ꯑꯗꯣ ꯃꯩꯇꯩ ꯅꯣꯏ ꯂꯥꯏꯔꯤꯛꯁꯦ ꯃꯩꯇꯩꯔꯣꯟ ꯃꯤꯗꯤꯌꯝꯗ ꯂꯥꯛꯑꯒ ꯅꯣꯏꯅ ꯃꯩꯇꯩꯔꯣꯟ ꯑꯣꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯑꯩꯅ ꯍꯪꯉꯨꯀꯥꯟꯗ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯏ ꯑꯉꯥꯡꯁꯤꯡꯗꯨꯅ ꯒꯥꯔꯖꯤꯌꯟꯅ ꯍꯥꯏ ꯏꯃꯥ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 8 ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯏꯪꯂꯤꯁꯇ ꯇꯧꯔꯦ ꯁꯥꯏꯟꯁ ꯑꯗꯒꯤ ꯃꯦꯊ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯃꯩꯇꯩꯔꯣꯟꯗ ꯂꯥꯏꯔꯤꯛ ꯄꯤꯔꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ MIL ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯁꯤꯈꯛ ꯑꯩꯈꯣꯏꯅ ꯃꯩꯇꯩꯔꯣꯟꯗ ꯊꯝꯃꯒ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯄꯨꯝꯅꯃꯛꯅ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯂꯩꯔꯤꯁꯤ ꯃꯩꯇꯩꯔꯣꯟ MIL ꯑꯃ ꯂꯩꯔꯦ ꯑꯁꯤ ꯀꯝꯄꯜꯁꯔꯤꯅꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ MIL ꯂꯧꯒꯗꯕꯅꯤ ꯂꯧꯔꯦ ꯁꯕꯖꯦꯛ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯪꯀꯁꯤ ꯏꯪꯂꯤꯁꯇ ꯃꯣꯏꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯪꯀꯁꯤꯃ ꯏꯪꯂꯤꯁꯇ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯗꯤ ꯑꯅꯤ ꯁꯨꯔꯦ ꯑꯗꯨꯒꯨꯝꯕ ꯁꯥꯏꯟꯁꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯉꯁꯥꯏ ꯍꯥꯏꯗꯣ ꯒꯥꯔꯖꯤꯌꯟꯁꯤꯡꯗꯨꯅ ꯂꯥꯛꯑꯒ ꯃꯣꯏ 9 ꯐꯥꯎ ꯄꯥꯁ ꯇꯧꯔꯛꯏꯁꯦ ꯏꯪꯂꯤꯁꯇ ꯁꯥꯏꯟꯁꯁꯨ ꯏꯔ ꯈꯣꯠꯂ ꯄꯥꯁ ꯇꯧꯔꯛꯏꯅꯦ ꯑꯗꯨꯃꯒ ꯂꯩꯔꯦ ꯑꯗꯒꯤ ꯏꯪꯂꯤꯁ ꯁꯕꯖꯦꯛ ꯑꯃꯒ ꯂꯩꯔꯦ ꯑꯣꯜꯔꯦꯗꯤ ꯁꯕꯖꯦꯛ ꯃꯔꯤꯁꯦ ꯁꯕꯖꯦꯛ 6 ꯑꯁꯤꯗ ꯁꯕꯖꯦꯛ ꯃꯔꯤꯁꯤꯗꯤ ꯏꯪꯂꯤꯁꯅ कवर तौरबनी तो लेमोरिबा हाबु मोय इलेक्टिव सब्जेक्ट अखोय कनम लेरे एडवांस ऑलरेडी इंग्लिश ता तौरे अदे हिस्ट्री लोबो खरा अदुना अखोय मेटेरियल लेरी सोशल अमगा अखोय मेटेरियल लेरी करिगुम्बा हारिबा लेमोरिबा सब्जेक्ट अनि सिदंगा अखोयना इंग्लिश ता प्रोवाइड तबो ngमबा अदे दादी अखोय मणिपुरी मीडियम की छात्र पुनमक इंग्लिश ता टोटली ओले हाबदो अदुमक ओइगदायना खल्ली अदु होतारगदी अखोयना अयम लांगनी पयम पुनमक अदुकी सेल थुंगी हिरमदा अदुकी गंतो बनते मारा काय बनते मदिदना अखोयना खरा कोम मफमदा मोय खजितंग साफागदायना थारखि बनतनी मपानदा इंग्लिश स्कूल दा चतना तमुगदबदा मखोय मखोयगी अदुकी सेंडोक लेतबना मरम मरकांदा अखोयगी सरकार की स्कूल दा थारई अदो हाइबा फिबम से ओइरगदी अखोयगी पिरिबो ओसासु अयंबा टेटगी BEd होल्डर MA MSc इवन डॉक्टरेट बो यावी अदेगी मोइना चंगना इंग्लिश स्कूल दा मरी तिंगना मोइना सुरंबा अदुके थादोकना गवर्नमेंट स्कूल दा मोइ रिक्रूट तरो चंगपनी अदुगी खुदोम चाबदुमा लेरे एडवांटेज अदुना आइना हाइनिंगना हजि पिरिबा जावलसिदा करिगुम्बा हिस्ट्री गुम्बा अदेगी सोशल गुम्बा चाहिए मनीसी मतुंदा ओनर पदारगदी ऑलरेडी अखोय मणिपुरी मीडियम सो MIL दो अखोय इंस्ट्रक्शन सिना अखोय इंग्लिश ता पारगा मैतेरोना अदुबिबा अदेगी अयामदना 50% इंग्लिश 50% मैतेरो अदु ngangaga moida understanding अखोय कम्युनिकेट तोबो मोइगा अखोयगा अखोय इंटरेक्शन तोबो अदेगी अदु होबा तारगदी इंग्लिश मीडियम मणिपुरी मीडियम हाबम लेत्रे
almost same ni ado hajik thoi ba nga sing se adu ki economic sound ba na te adu makoi makuk ti leba me ama yaw aina satra ama ni ki jumda changaga ibe manangi phibam no karina na hangma matamda mai mayum du ki phibam aduga adegi English second class tuition learning science learning maths learning adu ma ki paisa lai jeta bana maram mara kanda aina harami nang mobile am di use tawda re hai but piriba mobile se na misuse tawdi yaw asai siga angka takpagi magi kana channel ghar lai YouTube ta adugi through the taw haidana ani nga amni ka ina introduce tawi ado ma angka gido 78 phone da haina score taw rai handa kisida adugi follow taraga adugi maram ni mana mobile use taw da banani ina khalle aduna khudong chabo mayam ma lai ado kariguma haiba bibam china ladi almost same way Manipuri medium खाइबो में इंग्लिश गांगनी खाइबो मा कर मेटर उन्हें कोई खंगरगा होगनी कोई कम्युनिकेट हुआ अदो आशी की फिल्म से लाभ बता रहा थी कोई के मैनिपुरी मीडियम से आई आसानी में से कोई के 100% अकुमु इंग्लिश से सुरत था अगर छात्रों को लोग टांड रोक रहा है ना ऐना खंजे आई वफम खर से मैं वफम दा अगर फुंगोक चलगा आराम ही जाओ सु नसाने ना खलगा पी गना ड्राइंग वफम प्रेसिडेंट जी थैंक यू